Sakhangdaba Singna Meeoi ki Singat subdivision gi manung chanba Bolan village amadi Mata village ani gi lonabda Meeoi ama tamthina phuraba matungda halaga hundoklamne haire TOMTV na phongba paw gi matung inadi laikhidraba Meeoi adu Singat subdivision gi Mualum village tagi Mr. Pamwan Len apokpa laikhidraba Khamswan man kawi haire mahanga siraga leramba matamda mai amadi kok ki saruk singda sokpagi dafam kaya su leramke mahakpu kanana kari maram gidamak Phuraga Hatlamle haiba sabsana khangba ngamdre Asiba Haksang Police na lokalaba matungda Susanpur District Hospital gi miden sangda thamkhre hairi nakala maramda Mr. Pamwan Len gi mihat adubu United Joe Organization UZO General Headquarter na kanba mongda condemn tawkiba ga loinana mihat aduda senari ba Meeoi sing tha asigi kunthra gi numidang pung 6 fawbugi manungda District Administration amadi Law Enforcement Agency singna faduna Logi matung ina seirak pidrabadi makhal makha kya gi khongjang changsilagani haina lengak to matam thakre United Joe Organization gi serol amagi matung ina tha asigi taraga tareta Sursanpur gi Walbeng village manakta T Daijang village tagi Mr. Lamwan Thang apokpalai khidraba T Tal Kholam kaubat jau masa ama Sakhangdaba Singna tamthina Phuraga Hatlamle oiragliba thodok sing asina jau furuk ki miyam mi painaba pokle hairakle